Manipur News Channel mayam taram oksari loina ngasi maru pau pichari ahanwada Delhi da mate amadi kuki CSO Singh Home Ministry gi official sing wari chhawa hokre sahi ani phajalak laba Manipur gi irang asi gi warisin ama puraknaba pandamda ngasi mate amadi kuki phuruki tongan tonganbra Civil Society Organization CSO Singh loina Ministry of Home Affairs gi makok thongbo officials kaya yauna Delhi da mafam pangthokpa hokre Union Home Minister na khangalapagi matung ina amoko amadi force ki luchinba kaya ngarang Delhi da thungkibani amoko gi maiketa gi loop asigi president Phairoijam Nandolwang loop asigi advisor Ito Tongbram amasung Danabe Laisana saruk yari aduga force ki maiketa gi loop asigi president in charge BM Shah spokesperson KS Joni amasung Ngangbom Jameson kumana saruk yari nakal amaramda Kukizo singi maiketa gi su Kukizo Council Mar NP Kotu amadi Zomi Council apuna miyoi mapana saba miyoi singarang Delhi da thungkibaga loinana mifam asida saruk yari ngasi Delhi da pangthok liba nakal ahungi oiba mifam asida Home Ministry gi maiketagi North East ki advisor AK Misra na lusingduna ministry asigi official sing amadi intelligence bureau gi official sing saruk yari loinana ngasi gi mifam asida maitai amadi kuki mihu singna punna phamina duna wari sanabada yanare haina news agency gi paw amana hairi Delhi dagi phangwa paw amagi matung ina ngasi ayuk pung 12 rom tawa matamda mifam asi pangthokani haina Home Ministry gi maiketagi hangalakpa leiki mifam adu karama matamda mifam adu karama mafamda pangthokani haiba sapchana khangalakpa leitrabasu saruk yagadaba musing adu ministry gi kanggu amana makoina leiriba hotel singdagi lokhatlaga saruk yahanki hairi Manipur irang asigi matung nakal anina ahanba oina punna phaminadana pangthokliba mifam asina kariguma mai paklabadi irang asigi boration ama laknabagi asoba maram amasu oiraba yai haina panari nisingba yabadi maitai amadi kuki anigi marakta joint meeting ama athu matamda pangthoknaba khonari haina hokhiba sagolse numitki ayuk anganbada Home Ministry Amit Shah na Lok Sabha da Manipur President's rule thamaga mai leyana phongthokhiba leirabani makha taba update da lamgi wahogdagi Konsa khulgi village chief chairman yauna khunja tara rom sokpodagi rims amasung kurkhul PSC da laikanakre Kangpokpi district ki Laimakong police station ki manung chana laiba Konsa khul amadi thangnana laiba Kuki khul singa marakta lam gi wahogda nauna ngasi thokiba mungnabagi tawdokta Konsa khul gi khunja kaya tamchina phurakpodagi hojik village chief amadi chairman rims da laikanari atoba khunja tara romna kurkhul PSC da laikanari hairi presna phangwa pawna tawdok adoda Kuki singna phubodagi soklaba Konsa khul gi village chief adu Emchan Abonmai apopo lekhidraba Elenpu Abomai amasung village chairman aduna Adam Dirinamai apokwa Tombau Dirinamai kawi makoi ani hakchang mafam kiyada sokpodagi Rims Hospital da nakanari kana senabagi todo adu ngasi namiyangba pung 12 da thokibani hairi Konsa khul gi khunja singna Konsa khul amasung Phaijang village ki marakta yumpham thona baleba ko na basem saringai da harau tel Lightlong Baiprai amadi Phaijang Kuki village yauna akoibda leiba Kuki village ki khunja singna khulai matik chana paidana lalaga makoi gi lamni haina phuba horokpani hairi tawdo adu paw hek taba security force ng from adu da changchanduna sokpasing adu Laimakong army headquarter phawba puthoroknaba matung khunja singna Rims Hospital da amuk pukhalaktuna laikanakibani aduga asokpa khara amana kurkhul PSC da laikanakibani hairi ningsingba yabadi Konsa khul asi Lailon Baiprai Kuki village anigi marakta ngahak leitana lamgi wahogda khana sainabagi tawdok thoktona lakhibani Rims da soktona leiriba village chief amadi chairman yauna Kokomi gi convener Khuraijam athauba amadi thaumisingna yengsinba lakhi loinana social activist Asang Kasarnaju Rims da laktuna anaba yengsingchi asokpasing adu yengsinba lakhiba Rongmei Naga Council Imphal gi vice chairman Athon Gamaina pamisingda phongtorakpada wakal khantaba ngamdaba amagi matogum Kuki purumna itatatana khut tharakliba asida laman khumbagi phiyomda laklabadi pamdaba sabulanja ama tholakpa yabagi phiyomda lakani pamdaba thodosing laktingai mamangda wakal khantaduna lephawbona sungani haikibaga loinana mamangdagisu asigi thodokum anirak ahumlak thokiba laikre laimin chaminaribani haiduna tawdanaba warning kya tawkibasu laikre aduba makha tana amuk toroklabadi pamdaba thodosing tolakloi haningai leite haiki makata ba update ta maitai barangla tahanbai manba wangangsing phoktopirakanu yelomi kyana tangdu leitana hinjaramba iramda mase hokiba sahi solisingni kulumdagi megi tang ahumdagi kangluk masel limarakta yengtinarakpa asi
ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯥ 12 ꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯃꯆꯥ ꯃꯔꯛꯇ ꯈꯨꯗꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ, ꯆꯥꯛꯅ ꯃꯩꯇꯩꯒꯤ ꯆꯥꯕ, ꯋꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯕ, ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯄꯥꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯂꯒ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯃꯥꯟꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯟꯈꯠꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯐꯪꯁꯟꯁꯤꯡꯗ ꯋꯥ ꯉꯥꯡꯂꯛꯄ ꯑꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯩꯇꯥꯟ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯀꯣꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯩꯇꯩꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯅꯦꯝꯕ ꯃꯥꯜꯂꯒꯁꯨ 100% ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯏꯆꯝ ꯆꯝꯖꯔꯝꯕ ꯃꯩꯇꯩ ꯀꯌꯥ ꯈꯥꯡꯕꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯁꯨꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 14 ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕ, ꯄꯥꯅꯕ, ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯥꯅꯔꯤꯕ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯅ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏꯅ ꯇꯥꯜꯂꯛꯄ ꯃꯔꯝ ꯆꯥꯗꯕ ꯗꯤꯃꯥꯟ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕ ꯁꯤꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯄꯨꯡ 14 ꯆꯨꯞꯅ ꯗꯤꯕꯦꯠ ꯇꯧꯅꯔꯕ ꯃꯇꯨꯡ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯁꯣꯛ 2025 ꯄꯨꯡ 14 ꯆꯨꯞꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯗꯤꯕꯦꯠ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯚꯣꯇꯤꯡ ꯇꯧꯗꯨꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯚꯣꯇꯤꯡ ꯇꯧꯅꯕ ꯑꯗꯨꯗ ꯕꯤꯜ ꯑꯁꯤꯒꯤ ꯐꯦꯚꯔꯗ ꯃꯦꯝꯕꯔ 119 ꯂꯩꯈꯤ ꯑꯗꯨꯒ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅ ꯃꯦꯝꯕꯔ 65 ꯚꯣꯇꯤꯡ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏ ꯂꯣ ꯑꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯦꯃꯦꯟ ꯇꯧꯕ ꯅꯠꯇꯦ ꯑꯃꯗꯤ ꯂꯣ ꯑꯁꯤꯅ ꯋꯥꯀꯐꯀꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯃꯦꯟ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯅ ꯂꯣ ꯑꯁꯤꯅ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯁꯦꯀꯦꯟꯗ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟꯗ ꯆꯤꯡꯊꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯕꯤꯜ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯞꯄꯔ ꯍꯥꯎꯁꯇ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯖꯔꯤ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯆ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯅ ꯎꯈꯤ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯗꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯆꯥꯎꯅ ꯈꯦꯟꯅꯕ ꯎꯕ ꯐꯪꯈꯤ꯫ ꯕꯤꯜ ꯑꯁꯤ ꯂꯣꯛ ꯁꯚꯥꯗ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯚꯣꯠ 53 ꯃꯥꯔꯖꯤꯟ ꯑꯣꯏꯗꯨꯅ ꯄꯥꯁ ꯇꯧꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯋꯥꯀꯐ ꯕꯣꯔꯗ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯀꯐ ꯀꯥꯎꯟꯁꯤꯜ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯃꯦꯝꯕꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯒꯤ ꯀ꯭ꯂꯣꯖ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯅꯅꯕ ꯗꯤ.ꯑꯦꯝ.ꯀꯦꯒꯤ ꯑꯦꯝ.ꯄꯤ. ꯇꯤꯔꯨꯆꯤ ꯁꯤꯕꯥꯅ ꯃꯨꯚ ꯇꯧꯈꯤꯕ ꯑꯦꯃꯦꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯦꯝꯕꯔ 115ꯅ ꯚꯣꯠ ꯄꯤꯈꯤ ꯑꯗꯨꯒ ꯐꯦꯚꯔꯗ ꯃꯦꯝꯕꯔ 32ꯅ ꯚꯣꯠ ꯄꯤꯈꯤ꯫ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯦꯝ.ꯄꯤ.ꯁꯤꯡꯅ ꯑꯞꯄꯔ ꯍꯥꯎꯁꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯥꯔꯁ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯔꯤꯃꯥꯔꯛ ꯄꯤꯔꯗꯨꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯔꯛꯈꯤꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯏ꯫ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯕꯤꯜ ꯑꯗꯨꯗ ꯅꯧꯅ ꯄꯥꯁ ꯇꯧꯔꯕ ꯕꯤꯜ ꯑꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯀꯟꯅ ꯌꯦꯠꯂꯤꯕ ꯋꯥꯀꯐ ꯕꯣꯔꯗ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯀꯐ ꯀꯥꯎꯟꯁꯤꯜꯗ ꯃꯨꯁꯂꯤꯝ ꯅꯠꯇꯕꯁꯤꯡ ꯍꯥꯞꯆꯤꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟ ꯃꯩ ꯊꯥꯔꯨꯕꯅꯤ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯁꯤꯔꯦ꯫ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟ ꯃꯩ ꯊꯥꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯦꯝ.ꯗꯤ. ꯏꯝꯔꯥꯟ ꯑꯦꯂꯥꯏꯁ ꯉꯥꯅꯨ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 19 ꯔꯣꯝ ꯁꯨꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯖꯤꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯍꯥ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯀꯨꯔꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯨꯁꯂꯤꯝ ꯂꯥꯏꯅꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯏꯔꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯄ ꯂꯣꯏꯅꯅ ꯀꯨꯔꯥꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯔꯥꯟ ꯑꯗꯨꯁꯨ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯀꯨꯔꯥꯟꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯄꯥꯛꯇꯛꯅꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯁꯨ ꯊꯦꯡꯅꯈꯤꯕ ꯃꯤꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯔꯥꯟ ꯃꯩ ꯊꯥꯔꯤꯕꯅꯣ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯐꯨꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫